ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯅꯨꯄꯤ ꯃꯥꯜꯂꯝꯗꯦ, ꯅꯨꯄꯥꯒꯤ ꯃꯁꯛ ꯑꯃ ꯆꯪꯂꯝꯃꯤ꯫ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯃꯁꯝꯁꯨ ꯇꯞꯅꯞꯅ ꯄꯨꯟꯈꯠꯂꯝꯃꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯦꯡꯅꯕ ꯊꯣꯛꯂꯕꯁꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯇꯧꯕ ꯊꯕꯛꯁꯨ ꯅꯨꯄꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯅ ꯃꯤꯅꯁꯨ ꯃꯥꯕꯨ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏꯇ ꯅꯤꯡꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯂꯛꯄꯗꯨꯗ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯑꯌꯨꯛꯁꯤꯗ ꯏꯁꯧꯅ ꯃꯥꯏ ꯇꯥꯔꯒ ꯆꯪꯉꯛꯑꯗꯤ?" "ꯏꯁꯧꯅ ꯃꯥꯏ ꯇꯥꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯊꯧ ꯂꯩꯇꯈꯩ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯊꯣꯡꯒꯜ ꯋꯥꯡꯃꯗ ꯑꯩ ꯂꯛꯅꯗꯣꯏꯒꯤ ꯂꯨꯝꯕ ꯂꯩꯔꯝꯃꯤꯕ꯫ ꯑꯩꯗꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯅꯤ ꯈꯪꯗꯕꯅꯤꯅ ꯄ꯭ꯔꯞ ꯊꯣꯛꯄ, ꯑꯗꯨꯒꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯅꯤꯅꯦ, 'ꯇꯥ ꯂꯦꯝꯕ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ?' ꯑꯗꯨꯗꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯃꯅꯥꯁꯤꯡꯗꯣ ꯃꯔꯤꯜ ꯆꯠꯈꯩ ꯂꯩꯊꯠꯂ ꯊꯅꯝꯕꯅꯤ." "ꯑꯣ, ꯑꯉꯥꯡꯁꯤꯡꯅ ꯇꯥ ꯂꯦꯝꯕ ꯀꯧꯔꯛꯄ ꯑꯣꯏꯔꯦ, ꯏꯆꯥꯅ ꯁꯨꯛ ꯁꯥꯎꯔꯤꯕꯁꯤꯗꯤ." "ꯏꯃꯥ, ꯅꯪꯁꯨ ꯌꯥꯝ ꯄꯜꯂꯛꯀꯅꯨꯀꯣ ꯃꯗꯨꯒꯤ ꯃꯤꯡꯗꯣ꯫ ꯑꯩꯒꯤ ꯃꯤꯡꯁꯤꯕꯨ ꯂꯦꯝꯕꯔꯣ ꯂꯦꯝꯕꯤꯔꯣ ꯀꯧꯔꯤꯁꯦ?" "ꯂꯦꯝꯕꯤ ꯀꯧꯏ ꯀꯩꯅꯣ, ꯅꯄꯨꯕꯣꯛꯅꯅꯦ ꯂꯦꯝꯕꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯊꯣꯟꯖꯔꯝꯃꯤꯅꯤ." "ꯂꯩꯀꯥꯏꯁꯤ ꯂꯩ ꯃꯤꯁꯤꯡꯁꯦ ꯑꯝꯇ ꯅꯨꯡꯁꯤꯗꯦ ꯑꯩꯅ." "ꯍꯩ, ꯅꯪꯕꯨ ꯂꯛꯅꯕꯒꯤ ꯑꯗꯨꯝꯅ ꯁꯥꯎꯔꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯃꯤꯅ ꯂꯛꯅꯔꯦ ꯈꯪꯂꯕꯗꯤ ꯅꯨꯄꯤ ꯃꯥꯟꯅꯕ ꯈꯔꯁꯨ ꯁꯦꯝꯃꯨ ꯍꯥ." "ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯣꯡ ꯉꯥꯟꯕꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯊꯣꯛꯈ꯭ꯔꯅꯤ, ꯃꯗꯨꯗꯕꯨ ꯀꯅꯥꯅ ꯂꯦꯝꯕꯤ ꯍꯥ ꯂꯦꯝꯕ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯪꯉꯛꯄ ꯇꯥꯕꯅꯤ꯫ ꯂꯦꯝꯕꯤ ꯀꯗꯥꯏ ꯆꯠꯂꯤꯅꯣꯅ ꯀꯅꯥꯅ ꯍꯪꯕꯤꯔꯛꯇꯧꯔꯤꯒꯦꯕ ꯐꯤꯕꯝꯗꯨꯗ? ꯅꯣꯏꯅꯗꯤ ꯑꯩ ꯄꯣꯛꯄ ꯃꯇꯝꯗ ꯀꯩꯒꯤ ꯅꯨꯄꯤ ꯃꯥꯅ ꯄꯣꯛꯄꯤꯗ꯭ꯔꯤꯅꯣ? ꯑꯗꯨꯗꯤ ꯃꯤꯅ ꯂꯦꯝꯕꯅ ꯂꯛꯅꯔꯛꯄ ꯇꯥꯕ." "ꯍꯩꯃꯥ, ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤ? ꯏꯃꯥꯗꯗꯤ ꯅꯪꯁꯦ ꯅꯨꯄꯤ ꯃꯥꯅ ꯄꯣꯛꯄꯅꯤ, ꯅꯪꯅ ꯅꯨꯄꯤ ꯃꯥꯟꯅꯕ ꯁꯦꯝꯗꯕꯅꯤ." "ꯀꯞꯄꯤꯅꯤ ꯈꯪꯗ꯭ꯔꯣ ꯏꯃꯥ? ꯀꯞꯄꯤꯁꯤꯕꯨ ꯀꯩꯗꯧꯅꯣꯏ?" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯤꯗ ꯀꯨꯝꯕꯁꯤꯕꯣ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯃꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯦꯝꯕꯤꯕꯨ ꯂꯛꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯑꯗꯨꯃꯛ ꯂꯛꯅꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯊꯥꯔꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯅ ꯁꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯔꯣꯅ, "ꯏꯇꯥ ꯃꯥꯂꯦꯝ, ꯏꯇꯥ ꯂꯦꯝꯕꯤꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯈꯤꯗꯣꯏꯖꯥꯠꯂꯣ?" "ꯊꯣꯛꯂꯛꯈꯤꯗꯧꯗꯤ ꯃꯥꯟꯗꯦ ꯏꯇꯥ, ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯦꯕ ꯄꯨꯈ꯭ꯔꯤꯗ ꯉꯥꯏꯔꯝꯃꯣꯅ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯁꯅꯥꯕꯨꯟꯁꯦ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯊꯝꯃꯒ ꯉꯥꯏꯔꯁꯤ." "ꯍꯣꯏ ꯏꯇꯥ." ꯃꯥꯂꯦꯝꯗꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯦꯝꯕꯤꯁꯦ ꯑꯩꯗꯤ ꯀꯌా ꯍꯩꯅꯗꯦ ꯊꯥꯔꯣ, ꯁꯨꯝ ꯇꯤꯟꯅꯗ ꯌꯥꯗꯕꯒꯤ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯏꯇꯥ ꯂꯦꯝꯕꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ, ꯑꯗꯨꯗ ꯍꯩꯅꯗꯕ ꯑꯃ ꯁꯨꯝ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ." "ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯇꯥ ꯃꯥꯂꯦꯝ, ꯃꯥꯅ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯕꯁꯤꯗꯤ ꯃꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯅꯨꯄꯥꯗꯧꯅ ꯄꯣꯛꯂꯛꯂꯕꯅꯤꯅ ꯅꯨꯄꯤꯒꯤ ꯁꯥꯖꯠꯇꯤ ꯑꯝꯇ ꯍꯩꯇ꯭ꯔꯦ꯫ ꯃꯣꯏ ꯃꯥꯅ ꯐꯅ ꯇꯥꯛꯂꯕꯁꯨ ꯃꯥꯅ ꯏꯟꯕꯤꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯃꯥꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕ." "ꯇꯨꯃꯤꯟ ꯂꯩꯔꯣ ꯏꯇꯥ, ꯏꯇꯥ ꯂꯦꯝꯕꯤꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ." ꯊꯥꯔꯣ ꯑꯃꯗꯤ ꯃꯥꯂꯦꯝꯅ ꯂꯦꯝꯕꯤ ꯉꯥꯏꯔꯤꯉꯩ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔ ꯂꯥꯛꯇꯨꯅ ꯂꯛꯅꯔꯛꯏ꯫ "ꯑꯣꯏ ꯂꯩꯁꯥꯕꯤꯅꯦ, ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯂꯦꯝꯕꯗꯨꯗꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯎꯗ꯭ꯔꯦꯅ, ꯀꯩꯗꯧꯔꯦ?" ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ, "ꯃꯤ ꯃꯌꯥꯝꯅ ꯂꯛꯅꯃꯗꯅ ꯏꯁꯤꯡ ꯁꯣꯛ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯖꯥꯠꯂꯣ ꯅꯣꯏ ꯂꯦꯝꯕꯗꯨꯕꯣ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯛꯄꯨꯗꯤ ꯐꯖꯒꯦ ꯇꯧꯏꯅꯤ ꯅꯣꯏꯒꯤ ꯂꯦꯝꯕꯗꯣ, ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯟꯕꯗꯣ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯇꯜꯂꯤꯁꯦ." ꯂꯦꯝꯕꯤ ꯇꯨꯡꯗꯒꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯃꯨꯛꯀ ꯍꯜꯂꯛꯎꯅꯦ, ꯑꯃꯨꯛꯀ ꯍꯜꯂꯛꯑꯣ." ꯄꯥꯈꯪꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ, "ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯂꯦꯝꯕ, ꯅꯠꯇꯦ ꯂꯦꯝꯕꯤ ꯍꯥꯏꯕ, ꯁꯣꯏꯔꯦ. ꯀꯔꯤ ꯑꯩꯕꯨ ꯂꯦꯝꯕ ꯍꯥꯏꯕ? ꯅꯣꯏꯗ ꯍꯜꯂꯒꯦ, ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯡꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯄꯥꯈꯪꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯊꯦꯛꯀꯠꯇꯨꯅ ꯂꯣꯏꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯤ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯣꯅ ꯊꯦꯝꯖꯤꯜꯂꯛꯏ ꯂꯦꯝꯕꯤꯕꯨ, "ꯏꯇꯥ ꯌꯥꯔꯁꯦ,
ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯂꯦꯝꯗꯦꯕ ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯛꯂꯔꯣ ꯍꯜꯂꯁꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯦ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕ ꯃꯤꯗꯧꯅ ꯃꯇꯨꯡꯒ ꯂꯥꯛꯀ ꯂꯛꯅꯔꯣ ꯅꯣꯏꯅꯦ ꯅꯅꯝꯗꯣ ꯇꯠꯈꯩ ꯑꯩꯅ ꯐꯨꯒꯗꯕꯅꯤ ꯈꯪ ꯊꯧꯔꯥꯏ ꯃꯆꯥꯁꯤꯡ ꯌꯥꯔꯤꯕ ꯏꯇꯥ ꯃꯥꯟꯅꯧꯔꯅꯨꯕ ꯁꯤ ꯃꯥꯟꯅꯧꯔꯅꯨ ꯍꯥꯏꯔꯒ ꯅꯪ ꯁꯤꯗꯤꯕ ꯁꯨꯝ ꯃꯥꯟꯅꯔꯒ ꯂꯩ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯂꯒꯦꯁꯦ ꯑꯗꯨꯒ ꯍꯜꯂꯁꯤ ꯊꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯅꯥꯕꯨꯟꯗꯨ ꯃꯨꯜꯂꯒ ꯏꯁꯤꯡ ꯁꯣꯛꯄꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯁꯤꯡ ꯄꯨꯔꯤꯕꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯝ ꯑꯃꯅ ꯊꯦꯛꯀꯠꯂꯒ ꯅꯥꯝ ꯑꯃꯅ ꯊꯦꯛꯊꯔꯒ ꯁꯅꯥꯕꯨꯟ ꯑꯗꯨꯅ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕꯗꯨ ꯃꯥꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯝ ꯆꯠꯄꯗꯨꯅꯁꯨ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯍꯜꯂꯤ ꯑꯎꯕꯁꯤꯡꯅ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯃꯁꯤꯡ ꯈꯪꯕꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯑꯃꯠꯇ ꯍꯥꯏꯅꯔꯛꯂꯝꯗꯦ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯄꯣꯝꯂꯒ ꯂꯩꯗꯨꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪꯅꯅꯦ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯃꯤꯡꯗꯣ ꯂꯦꯝꯕ ꯀꯧꯔꯛꯄꯒꯤ ꯑꯩꯅ ꯐꯨꯔꯒ ꯇꯥꯟꯈꯤꯕꯅꯦ ꯑꯗꯨꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯁꯤꯕꯨ ꯀꯗꯣꯝ ꯊꯣꯛꯂꯗꯣꯏꯅꯣ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯋꯥꯔꯦꯅꯦꯍꯦ ꯏꯃꯥ ꯑꯩꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯋꯥꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯅꯪꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯧ ꯅꯠꯇꯦ ꯂꯦꯝꯕꯤ ꯑꯩꯅ ꯐꯅꯗꯨꯝ ꯐꯖꯔꯤ ꯏꯆꯥꯅ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂꯒ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯄꯨꯕꯁꯤꯗꯤ ꯏꯃꯥꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯪ ꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯑꯣ ꯑꯩ ꯅꯨꯡꯊꯤꯜ ꯃꯤꯒꯤ ꯂꯧꯈꯣꯟ ꯐꯣꯏꯗꯧꯕ ꯂꯩ ꯍꯣꯏ ꯍꯣꯏ ꯊꯣꯡꯂꯒꯦ ꯏꯃꯥ ꯏꯆꯥꯅ ꯁꯨꯔꯒ ꯆꯥꯕꯅꯤꯅꯅꯦ ꯏꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯂꯦꯝꯕꯤ ꯏꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯏꯃꯨꯡꯗꯒꯤ ꯁꯤꯡꯖꯪꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯁꯤꯡ ꯑꯃꯨꯛ ꯈꯩꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯈꯨꯜꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯥꯐꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯃꯥꯟꯖꯔꯕꯁꯨ ꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯁꯨꯛꯆꯪ ꯆꯪꯂꯝꯗꯦ ꯁꯥꯐꯕ ꯁꯟ ꯂꯣꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯄꯥꯈꯪ ꯑꯃꯁꯨꯅꯤ ꯃꯥꯅ ꯁꯪꯒꯣꯝ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯂꯦꯝꯕꯤꯒꯤ ꯁꯪꯒꯣꯝ ꯁꯔꯨꯛꯁꯨ ꯄꯤꯔꯝꯃꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯪꯒꯣꯝ ꯄꯤꯕ ꯆꯪꯂꯛꯄꯗ ꯂꯦꯝꯕꯤꯅ ꯁꯤꯡ ꯈꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯁꯤꯡꯗꯣ ꯑꯩ ꯈꯥꯏꯕꯤꯔꯝꯃꯒꯦ ꯁꯪꯒꯣꯝꯁꯦ ꯏꯃꯨꯡꯗ ꯊꯝꯖꯤꯜꯂꯨ ꯂꯥꯛꯑꯣ ꯑꯦ ꯇꯥ ꯁꯥꯐꯕ ꯅꯪ ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯣꯏꯔꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯁꯤꯅ ꯌꯥꯝꯃꯦꯍꯦ ꯑꯩꯒꯤ ꯁꯔꯨꯛꯁꯤꯗꯤ ꯐꯖꯅ ꯂꯣꯜꯂꯒ ꯊꯛꯊꯔꯒꯦ ꯍꯣꯏꯅꯤ ꯊꯧꯔꯣ ꯆꯪꯉꯨꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯕ ꯑꯩ ꯈꯥꯏꯕꯤꯔꯝꯃꯒꯦ ꯁꯤꯡꯗꯣ ꯌꯥꯔꯅꯤꯗ ꯇꯥ ꯁꯥꯐꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯈꯨꯜꯒꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯩ ꯑꯗꯨꯅ ꯑꯩ ꯇꯜꯂꯦꯕ ꯈꯨꯜꯒꯤ ꯃꯆꯤꯟ ꯇꯨꯝꯕꯤ ꯃꯃꯤꯠ ꯂꯥꯎꯕꯤ ꯍꯅꯨꯕꯤ ꯃꯤꯇꯣꯡꯕꯤꯁꯤꯡꯅꯅꯦ ꯆꯒꯠ ꯉꯥꯡꯅꯕꯗꯣ ꯍꯩꯅꯗꯦꯕ ꯑꯩꯗꯤ ꯇꯥꯕꯗ ꯍꯤꯔꯥ ꯉꯥꯡꯖꯁꯅꯨ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯀꯗꯥꯏꯅꯣꯁꯦ ꯁꯤꯡꯖꯪꯗꯣ ꯁꯦ ꯑꯩ ꯈꯥꯏꯒꯦꯕ ꯁꯤꯡꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕꯅ ꯂꯦꯝꯕꯤꯗꯒꯤ ꯁꯤꯡꯖꯪꯗꯨ ꯃꯨꯜꯂꯒ ꯁꯤꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯈꯥꯏꯕꯤꯔꯝꯃꯤ ꯃꯥꯂꯦꯝꯒ ꯊꯔꯣꯒꯅ ꯂꯧꯕꯨꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯄꯗ ꯂꯦꯝꯕꯤ ꯍꯣꯏꯗ ꯁꯥꯐꯕꯅ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯗꯤ ꯌꯥꯝꯅ ꯈꯝꯃꯟꯖꯔꯝꯃꯤ ꯊꯔꯣꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯃꯥꯂꯦꯝ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯝꯃꯤ ꯇꯥ ꯁꯥꯐꯕꯁꯦ ꯏꯇꯥ ꯂꯦꯝꯕꯤ ꯄꯥꯝꯂꯤꯕ ꯖꯥꯠꯂꯅꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯇꯥ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯕꯛꯇ ꯑꯁꯨ ꯌꯥꯝ ꯇꯧꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯨꯄꯥ ꯃꯥꯟꯕꯤꯁꯤꯕꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯖꯥꯠꯂ ꯃꯗꯨ ꯌꯥꯔꯣꯏ ꯇꯥ ꯁꯥꯐꯕ ꯅꯪꯗꯤ ꯃꯥꯂꯦꯝ ꯑꯩ ꯈꯛꯀꯤ ꯀꯩꯗꯧꯔꯤ ꯏꯇꯥ ꯃꯥꯂꯦꯝ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯏꯇꯥ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯣꯏ ꯆꯪꯉꯨꯁꯤ ꯇꯥ ꯁꯥꯐꯕ ꯁꯤꯡ ꯈꯥꯏꯔꯤꯔꯣ ꯍꯣꯏ ꯊꯔꯣ ꯈꯥꯏꯕꯤꯔꯝꯕꯅꯦ ꯑꯩꯅ ꯁꯪꯒꯣꯝ ꯄꯤꯕ ꯆꯪꯉꯛꯄꯗ ꯂꯦꯝꯕꯤꯅ ꯁꯤꯡ ꯈꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯈꯥꯏꯕꯤꯔꯝꯕꯅꯤꯗ ꯃꯥꯂꯦꯝ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯈꯥꯏꯕꯤꯌꯨ ꯇꯥ ꯁꯥꯐꯕ ꯏꯇꯥ ꯂꯦꯝꯕꯤꯗꯣ ꯅꯨꯄꯥ ꯅꯪꯗꯧꯅ ꯇꯧꯕꯅꯤꯅ ꯁꯤꯡ ꯈꯥꯏꯕ ꯍꯩꯔꯝꯃꯣꯏ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯣꯏꯅꯤꯗꯤ ꯂꯥꯛꯑꯝꯃꯦꯅ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅꯅꯦ ꯆꯥꯛ ꯌꯥꯏꯈꯤꯗ ꯉꯥꯏꯔꯤ ꯁꯪꯒꯣꯝꯕꯨꯗꯤ ꯊꯛꯏ ꯇꯥ ꯁꯥꯐꯕꯅ ꯊꯤꯟꯕꯤꯔꯛꯇꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯔꯣꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯇꯥ ꯁꯥꯐꯕꯗꯤ ꯌꯥꯝ ꯐꯩꯀꯣ ꯏꯇꯥꯒꯤ ꯁꯪꯒꯣꯝꯒ ꯑꯗꯨꯝ ꯄꯤꯕꯤꯌꯦꯕ ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯔ ꯀꯜꯂꯛꯅ ꯑꯩꯈꯣꯏꯁꯨ ꯇꯥ ꯁꯥꯐꯕꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇꯪ ꯊꯦꯡꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯥꯔꯦ ꯂꯦꯝꯕꯤꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯣꯏꯅꯤꯕꯨ ꯀꯣꯊꯔꯒ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯤꯅ ꯑꯩꯒꯤ ꯊꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯔꯣꯒ ꯃꯥꯂꯦꯝꯒꯅ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯣꯏꯔꯤ ꯂꯦꯝꯕꯤꯅ ꯂꯧꯍꯣꯜ ꯀꯟꯅ ꯐꯣꯏꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕ ꯂꯥꯛꯄꯗ ꯂꯦꯝꯕꯤꯅ ꯂꯧꯍꯣꯜ ꯐꯣꯏꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ
ꯑꯦ ꯑꯗ ꯇꯥꯂꯦꯝꯕꯁꯦ ꯂꯧꯍꯣꯟ ꯐꯨꯔ ꯂꯩꯔꯦ ꯂꯛꯅꯁꯤ ꯂꯥꯎ ꯃꯔꯨꯞꯁꯤꯡ ꯍꯣꯏ ꯂꯛꯅꯁꯤ ꯇꯥꯂꯦꯝꯕꯁꯦ ꯂꯛꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯥꯗꯤ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯒꯟꯕꯅꯤ ꯑꯗꯨꯅ ꯂꯛꯅꯕ ꯈꯨꯅꯨꯡꯉꯥꯏ ꯌꯥꯝ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯇꯥꯂꯦꯝꯕ ꯀꯧꯔꯨꯕꯗ ꯇꯥꯟꯅꯔꯛꯄꯗꯣ ꯂꯥꯎ ꯂꯥꯎ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯂꯧꯔꯤꯁꯤꯗ ꯆꯠꯁꯤ ꯍꯣꯏ ꯂꯥꯛꯀꯦ ꯅꯣꯏ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯂꯧꯔꯤꯗ ꯄꯥꯛꯊꯔꯒ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯂꯧꯍꯣꯟ ꯐꯣꯏꯔꯤꯕꯗꯨ ꯇꯝꯅ ꯑꯉꯥꯡ ꯑꯃꯅ ꯂꯦꯝꯕꯤꯅ ꯄꯥꯛꯊꯔꯒ ꯂꯧꯍꯣꯟ ꯐꯣꯏꯔꯤꯉꯩ ꯃꯁꯛ ꯎꯍꯟꯗꯕꯤ ꯚꯨꯠ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯧ ꯂꯦꯝꯕꯤ ꯂꯧꯍꯣꯟ ꯐꯣꯏꯔꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯐꯠ ꯍꯥꯏꯒꯠꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯂꯦꯝꯕ ꯀꯧꯔꯤꯁꯤꯕꯣ ꯃꯁꯛꯇꯨꯗꯪꯒ ꯎꯔꯗꯤ ꯂꯧꯍꯣꯟ ꯐꯣꯏꯔꯤꯕ ꯂꯧꯕꯨꯛꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯟꯒꯦꯕ ꯎꯁꯤꯗ ꯁꯥꯗꯅ ꯂꯥꯏ ꯑꯣꯏꯔꯁꯨ ꯚꯨꯠ ꯑꯣꯏꯔꯁꯨ ꯂꯦꯝꯕꯤ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯤꯗꯤ ꯂꯦꯝꯕꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤ ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯂꯧꯍꯣꯟ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯃꯅ ꯂꯧꯕꯨꯛꯇꯒꯤ ꯂꯩꯈꯣꯝ ꯑꯀꯟꯕꯗꯨ ꯄꯦꯛꯂꯒ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯁꯦꯝꯂꯒ ꯂꯦꯝꯕꯤꯅ ꯅꯣꯡꯈꯠꯂꯛꯄꯗ ꯂꯪꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯅꯣꯡꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯂꯦꯝꯕꯤꯒꯤ ꯅꯥꯡꯒꯟꯗ ꯄꯥꯜꯂꯝꯃꯤ ꯂꯦꯝꯕꯤ ꯅꯥꯔꯗꯨꯅ ꯂꯧꯔꯛꯏ ꯂꯩꯔꯝꯃꯨ ꯈꯪ ꯂꯥꯏꯔ ꯃꯤꯔ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯟꯅꯔꯒ ꯂꯩꯈꯣꯝꯁꯤꯗꯅꯦ ꯅꯝꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯣꯝ ꯊꯣꯛꯂꯛꯄ ꯃꯥꯏꯀꯩꯗꯣꯝꯗ ꯂꯧꯍꯣꯟ ꯐꯣꯏꯗꯈꯩ ꯂꯥꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯐꯨꯐꯨ ꯍꯧꯒꯠꯅꯔꯒ ꯃꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯅꯔꯝꯃꯤ ꯍꯦꯔꯥ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯈꯣꯏ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯪꯅꯕ ꯇꯥꯟꯅꯔꯝꯃꯤ ꯍꯦꯛ ꯐꯪꯕꯒ ꯂꯧꯕꯨꯛꯀꯤ ꯂꯩꯈꯣꯝ ꯑꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯅꯣꯏ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯗꯤ ꯆꯩ ꯆꯥꯏꯗꯣ ꯐꯖꯔꯦꯗꯣ ꯍꯧꯖꯤꯛꯇꯤ ꯅꯁꯛꯁꯤꯡꯗꯣ ꯑꯣꯟꯁꯤꯟꯅꯔꯒ ꯌꯦꯡꯅꯧ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯔꯒ ꯀꯞꯅꯔꯝꯃꯤ ꯀꯞꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯄꯁꯨ ꯌꯥꯎꯅꯔꯤ ꯂꯩꯃꯅ ꯁꯟꯊꯤ ꯆꯩ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯁꯤꯡꯗꯨ ꯁꯥꯎꯅ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯂꯩꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯨꯄꯥ ꯃꯥꯟꯕꯤꯗꯣ ꯈꯔ ꯐꯥꯖꯤꯟꯕꯤꯌꯨ ꯃꯥꯅ ꯐꯨꯕꯗꯅꯦ ꯏꯆꯥꯒꯗꯣ ꯁꯤꯕ ꯇꯥꯔꯦ ꯂꯩꯃ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎꯁꯥ ꯅꯈꯣꯏ ꯄꯨꯂꯞꯅ ꯍꯧꯅꯔꯒ ꯂꯥꯛꯂꯒ ꯏꯆꯦꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯏꯆꯦꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯅꯦ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯣ ꯂꯧꯕꯨꯛꯇꯒꯤꯅꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯧꯕꯨꯛꯀꯤ ꯂꯩꯈꯣꯝꯗ ꯅꯝꯁꯤꯟꯕꯤ ꯍꯥꯏꯗꯅ ꯀꯞꯄꯒ ꯀꯥꯔꯛꯑꯦ ꯌꯨꯝꯗ ꯀꯞꯄꯒ ꯏꯅꯥꯎꯁꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯆꯦꯗ ꯈꯠꯅꯕ ꯍꯧꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯇꯧꯔꯤꯕꯗꯣ ꯃꯆꯦꯗ ꯃꯈꯣꯏꯅ ꯈꯠꯅꯕ ꯍꯧꯔꯨꯗꯅ ꯂꯛꯅꯔꯨꯗꯅ ꯍꯦꯛꯇ ꯀꯔꯤꯒꯤ ꯃꯆꯦꯅ ꯂꯩꯈꯣꯝꯗ ꯅꯝꯁꯤꯟꯗꯣꯏꯅꯣ ꯍꯦꯔ ꯏꯆꯦ ꯂꯩꯃ ꯏꯆꯦꯒꯤꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯟꯈꯠꯂꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ ꯅꯠꯇꯦꯅꯦ ꯏꯅꯥꯎꯁꯥ ꯅꯈꯣꯏꯕꯨ ꯐꯤꯡꯒꯠꯈꯤꯅꯨ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯆꯦ ꯂꯩꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯤꯅꯦ ꯌꯨꯝꯗ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯂꯦꯝꯕꯤꯅ ꯂꯩꯈꯣꯝꯗ ꯅꯝꯁꯤꯟꯕꯤꯕꯗꯨꯗ ꯑꯗꯨꯅꯅꯦ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯂꯦꯝꯕꯤꯅ ꯂꯩꯈꯣꯝꯗ ꯅꯝꯁꯤꯟꯕꯤꯕꯒꯤ ꯏꯆꯥꯗꯣ ꯅꯥꯍꯧꯔꯤꯕꯅꯤ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯃꯁꯛꯁꯨ ꯅꯨꯄꯥ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯛꯅꯅꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯩꯃ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯨꯗꯨꯅ ꯄꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯁꯤꯡꯗꯨ ꯂꯩꯃꯅ ꯁꯦꯜ ꯄꯤꯕꯗꯒꯤ ꯇꯨꯃꯤꯟ ꯆꯠꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯂꯦꯝꯕꯤ ꯂꯧꯕꯨꯛꯇꯒꯤ ꯋꯥꯅ ꯀꯥꯔꯛꯂꯝꯃꯤ ꯂꯧꯕꯨꯛꯇꯒꯤ ꯍꯦꯛ ꯀꯥꯔꯛꯄꯒ ꯃꯃꯥꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣ ꯁꯦꯜ ꯈꯔ ꯄꯤꯔꯗꯤ ꯃꯣꯏ ꯃꯆꯥꯈꯩꯗꯣ ꯐꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯃꯅꯝꯇꯈꯩ ꯐꯨꯕ ꯇꯥꯔꯦꯗꯅ ꯂꯩꯃ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯃꯥ ꯏꯕꯦꯝꯃ ꯇꯧꯅꯨꯀꯣ ꯑꯗꯨꯝꯅ ꯇꯧꯅꯨ ꯑꯩꯈꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯌꯨꯝꯕꯥꯟꯒ ꯑꯣꯏꯔꯦ ꯈꯨꯜꯒꯤ ꯋꯥꯔꯤ ꯅꯐꯝ ꯑꯣꯏꯅꯒꯅꯤꯀꯣ ꯑꯁ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯒꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯁꯦ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯊꯤꯕꯤꯔꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯉꯁꯥꯏꯁꯨ ꯆꯥꯗꯕꯅꯤꯅ ꯍꯣꯏ ꯏꯃꯥ ꯊꯤꯔꯛꯂꯒꯦ ꯅꯪꯁꯨ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯁꯥꯐꯕ ꯃꯃꯥꯗ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯔꯤ ꯂꯦꯝꯕꯤꯕꯨ ꯍꯥꯏꯕ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯆꯧꯕꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯖꯔꯕꯅꯤꯅ ꯏꯃꯥꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛꯇ ꯍꯥꯏꯕ ꯆꯠꯂꯨꯔꯒꯦꯀꯣ ꯁꯥꯐꯕ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ ꯏꯃꯥ ꯑꯗꯣ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ
nupa male haiduna aikhoi leika asida wa lawini imagi safaba ma nupa maning manjasanu kaidorage nupa fana malabasu lembido nupi atubudi sumba aduda leikai gi minok maisa haidana amadi leidana ima aikhoi taiba miyebese adumu wathi waremda sum taro leiradi kamai manaba takta hingba ngamlakani hoisi isana pamlabanina imagidi pamba pamdaba haido leiteda adudi ko haibiro haiba haye hoine imasu hayeng hainarage haridana isada mathanga ayukta asobi athum mahau khra puraduna lembi gi khultamna laklami lembi gi mayum khangdabana manak nak patwai leiramba miyoisingda hangdur laklami malem ayuk nganta aduda tharogi mayumda chaluge haidu lakbani miyai salaba nupi mana mingonda hangdur lakpadu ubada mathanda khanjarami asigi halsibu kaidobu laisano magi mongsiga haradi nupi gum haiba lakba male agi nakta sangi changsilese asobi malemgi manakta sangsilaklaga hanglei ibema kainom tangjage ba ine malem sakra kakna hanglei kari hange haiba noine khonda hasidia hangdoga tankhridam thokna hangoida already chalage ne hangdadi hanglageda ahal lamana masigi leisabisida hangu hairakpani ibema lembi mayum sibu ine lembi mayum di sigi som chalaga thongan manga subasa asini yam nungaire adudi ini mu chalukige ko hoine aima kari lakpano ngautrido kon hangagida leima ngakna yingdo leirami nupi mana makhoigi thongaldagi changlakpaduda lembi imungdagi prabab thoraklaga hairei ima ai soi phawda chalukige kadaida mu chake hairibano ni he ayuksida aswaida kanano nupi masangai sina changhauroge imungda aduga maning phawdoklaga hita chakrage asia haratu lembi prabab imungda changtre masidi khongrau sakta asiga asobi leima dhanglakami kainom tangjage ba yum sibu lembi gi yum hoi mani aina lembi gi mamani kari haibigadabano kakhatpirao phida somda asobi phaktuda phamlaga hairei yengbada aingondagi khara halamgadaba mali aduna inama hekta kaujarage hoi yayi kari sukaideda inama ngasi aina lakjaribase atayemagi natte aigi isanupa maikhet maru amakak bokjabaduna inamagi isanupi lembido yam pamjarura mane amukta hainabiru so haidana mina hankiba tarina amuk toiba takmandana haiba laksarine inama yam phaba wani ne adudi isana takpiri wa phamase aduda aigi isanupigi wa amatang tajabadi ai hoi hek haidokpado ngamjadrene tawrise inama isanupida ai wam tangjage amukta kakthokpirakera mingdi khangdre ibema lembidi aina thabak ama thakibani halaktrine inama aigi ming asobi inama ado inamagi mingbu aigina laima kawi adudi numit aphaba mada isanupaga puna lakminazarage ngasigidi nazalum sasakrage inama hoi mathangi numitani saphaba sangom yoluraga halakpada lembina lambida thatru leirami tawredom lambida thatla leirami lembi makhut khatun hairei saphaba ta saphaba sidamta law nang whatsapp sabi ngangnasi lembi kona sanarasi sangom yonba loidri nang sangom yonbaga larine nati ta saphaba nang nakhalisi kaino aikhoi man haiba chakrido madudi yaro aduga khangni aidi yum palo aduna oithoi haiba simasu khangjo aduraga pharaga loba taridana adumainaga tawradine aina nang hatpa ngamloina khaliro nang na tringaida aikhoi yum dana law chale ai horin changake nangi sangom saruk thinba saphaba haiba sakta thiba pirkanu yar nangi sangom do aingona pirktu saruk pudi khongba nai doko nangna thaktrasu ine boktu pitho malem yam sauna sangai mayumda malem gi mama piyainu asan pina sauna sanglak padu da hanglei kaidawre harau thokraga pomlaga musangai duna ima ikhoi dau sam sauningi
ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯕꯣ ꯍꯥ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯕ ꯇꯥ ꯁꯥꯐꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯧꯅꯦ ꯅꯍꯥꯟꯗꯣ ꯃꯥꯒꯤ ꯃꯃꯥ ꯂꯥꯛꯂꯒ ꯏꯇꯥ ꯂꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯁꯥꯎꯔꯤꯕꯣ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯑꯁꯦꯡꯕꯒꯤꯅꯤ ꯏꯃꯥꯅ ꯏꯆꯥꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯑꯗꯣ ꯏꯃꯥꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯗ ꯏꯃꯥꯅꯅꯦ ꯄꯥꯎꯁꯦ ꯍꯦꯛꯇ ꯖꯥꯠ ꯖꯥꯠ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯒꯦ ꯃꯗꯨꯗꯕꯨ ꯅꯨꯄꯥ ꯃꯥꯟꯕꯤ ꯃꯥꯕꯨ ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯣꯏꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯄꯤꯌꯥꯏꯅꯨ ꯃꯊꯧ ꯂꯩꯇꯈꯩ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯣꯟꯅꯊꯪꯗ ꯌꯨꯝ ꯈꯪꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯑꯆꯧꯕꯤꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯆꯦ ꯑꯩ ꯏꯆꯦꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨꯔꯣ ꯏꯆꯦ ꯏꯆꯦꯅ ꯅꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯅꯔꯤꯕ ꯂꯦꯝꯕꯤꯗꯣ ꯑꯐꯕ ꯂꯝꯆꯠꯂꯨꯕꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯆꯦ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯗꯣ ꯃꯥꯁꯨ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯏꯆꯦ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯥꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯣ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯃꯃꯥ ꯃꯆꯥꯅꯅꯦ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯐꯥꯔꯤꯕꯅꯤꯗꯅ ꯏꯆꯦꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯄꯗꯥꯏꯅꯦ ꯍꯦꯛ ꯍꯦꯛ ꯍꯣꯏ ꯆꯠꯂꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨꯗꯤ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯐꯥꯕꯤꯔꯕꯅꯤꯗꯅ ꯏꯆꯦ ꯑꯆꯧꯕꯤ ꯃꯥꯁꯨ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯂꯝꯒꯅꯤ ꯃꯈꯣꯏꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯐꯥꯕ ꯃꯃꯥ ꯑꯩꯅ ꯍꯥꯏꯔ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯗꯨꯝ ꯄꯥꯝꯂꯤꯕꯗꯣ ꯏꯆꯦ ꯅꯅꯥꯎꯅ ꯍꯥꯏꯖꯒꯗꯕꯗꯤꯅꯦ ꯄꯣꯠꯁꯦꯝ ꯇꯧꯕꯁꯦ ꯂꯤꯁꯤꯟꯈ꯭ꯔꯕꯗꯤ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯔꯤꯉꯩ ꯀꯨꯏꯗ꯭ꯔꯤꯉꯩꯁꯤꯗ ꯂꯧꯊꯣꯛꯄꯤꯍꯧꯀꯣ ꯍꯣꯏ ꯏꯅꯥꯎ ꯏꯆꯦ ꯂꯧꯊꯣꯛꯂꯒꯦ ꯑꯗꯣ ꯏꯅꯥꯎꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯏꯕ ꯍꯩꯕ ꯂꯩꯕ ꯂꯝꯒ ꯈꯪ ꯂꯥꯛꯄ꯭ꯔꯣ ꯏꯆꯦ ꯃꯗꯨꯒꯤꯗꯤ ꯆꯤꯡꯅꯕꯤꯒꯅꯨ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛꯇꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯆꯠꯂꯨꯁꯤ ꯑꯩ ꯇꯥꯛꯆꯒꯦ ꯃꯐꯝꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯏꯅꯥꯎ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯄꯨꯔꯛꯀꯅꯤ ꯏꯆꯦ ꯃꯗꯨꯒꯤꯗꯤ ꯏꯆꯦꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯗꯤ ꯏꯅꯥꯎ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯅꯅꯥꯎꯅ ꯏꯆꯦꯗ ꯋꯥꯐꯝꯁꯤ ꯍꯥꯏꯕ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗ ꯐꯥꯎꯕ ꯈꯪꯍꯟꯕꯤꯒꯅꯨꯀꯣ ꯃꯔꯝꯗꯤ ꯃꯥꯗꯤ ꯃꯃꯥ ꯃꯆꯥꯅ ꯄꯣꯠꯁꯦꯝ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯥꯎꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯅꯥꯎ ꯑꯩ ꯍꯥꯏꯔꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯉꯟꯇꯥ ꯈꯨꯜꯂꯅꯤꯡꯒꯤ ꯇꯥꯏꯅꯐꯝꯗ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯏꯅꯥꯎ ꯏꯆꯦ ꯊꯤꯟꯗꯣꯛꯀꯦ ꯃꯤꯅ ꯍꯥꯏꯕꯗ ꯊꯥꯖꯒꯟꯕꯤ ꯑꯆꯧꯕꯤ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯃꯥꯗꯤ ꯍꯔꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯕꯨ ꯄꯤꯌꯥꯏꯅꯨꯅ ꯀꯟꯕꯤꯔꯤ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯑꯈꯥ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯄꯤꯌꯥꯏꯅꯨ ꯑꯩꯅ ꯁꯤꯟꯈꯤꯕ ꯊꯕꯛ ꯑꯝꯇ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯈꯤꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯃꯛ ꯏꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛ ꯑꯩ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗꯦ ꯉꯁꯤꯃꯛ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯈꯪꯕ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯄꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃꯗꯤ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯇꯥꯗ ꯑꯃꯥꯏꯕ ꯅꯆꯟ ꯂꯥꯛꯆꯔꯤꯌꯦ ꯀꯥꯈꯠꯂꯧ ꯄꯤꯌꯥꯏꯅꯨ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯄꯤꯌꯥꯏꯅꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣ ꯑꯩꯅ ꯈꯜꯂꯝꯕꯒ ꯆꯥꯟꯅꯔꯦꯕ ꯃꯁꯤꯒꯤ ꯄꯤꯌꯥꯏꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯅꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ ꯑꯐꯕ ꯑꯃꯠꯇꯒꯤ ꯑꯣꯏꯔꯝꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯎꯟꯅ ꯇꯩꯅꯅ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯒ ꯂꯣꯏꯔꯦ ꯇꯥꯗ ꯑꯃꯥꯏꯕ ꯅꯆꯜꯅ ꯍꯥꯏꯖꯔꯤꯁꯦ ꯈꯪꯕꯤꯔꯦꯗꯅ ꯍꯣꯏ ꯈꯪꯉꯤ ꯑꯩꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯨꯝꯕꯗꯣ ꯄꯤꯌꯥꯏꯅꯨ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯍꯣꯏ ꯇꯥꯗ ꯑꯗꯣ ꯇꯥꯗꯅ ꯈꯪꯅ ꯃꯍꯤ ꯃꯌꯥꯏꯗꯣ ꯈꯔ ꯀꯟꯅ ꯇꯧꯕꯤꯌꯨꯀꯣ ꯇꯥꯗꯒꯤ ꯑꯋꯥꯃꯟ ꯅꯆꯟꯅ ꯋꯥꯗꯅꯕ ꯄꯤꯖꯔꯛꯀꯦ ꯍꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯛꯀꯦ ꯄꯤꯌꯥꯏꯅꯨ ꯑꯗꯨꯗꯤ ꯅꯆꯜ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦꯀꯣ ꯇꯥꯗ ꯑꯃꯥꯏꯕ ꯍꯣꯏ ꯁꯥꯐꯕ ꯃꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯐꯤ ꯂꯣꯏꯁꯤꯟꯕꯗꯨꯗ ꯍꯪꯂꯛꯏ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯂꯦꯝꯕꯤ ꯍꯣꯏꯗꯔꯣ ꯅꯠꯇꯦꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥꯕꯨꯉꯁꯤ ꯋꯥ ꯂꯦꯞꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯔꯣꯏ ꯅꯣꯡꯃ ꯑꯣꯏꯅ ꯆꯠꯂꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯦ ꯃꯥ
ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯆꯠꯄꯁꯤꯕꯨ ꯐꯥꯒꯤ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ? ꯍꯩ ꯁꯥꯐꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ. ꯅꯃꯥ ꯑꯩꯅꯅꯦ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦ. ꯐꯖꯅ ꯂꯩꯔꯝꯃꯨ ꯌꯨꯝꯗ ꯀꯣ ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯅꯤ ꯀꯨꯏꯔꯣꯏ. ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯨꯔꯅꯨꯀꯣ ꯅꯪ. ꯌꯥꯔꯣꯏꯗ ꯏꯃꯥ. ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ. ꯏꯃꯥꯒꯤ ꯁꯥꯐꯕ ꯅꯪ. ꯑꯁ ꯍꯣꯏ ꯆꯠꯂꯔꯣꯏꯒꯦ. ꯑꯩꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯃꯤꯁꯤꯡꯅ ꯁꯥꯎꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ. ꯑꯆꯧꯕꯤꯒ ꯄꯤꯌꯥꯏꯅꯨꯒ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯊꯦꯡꯅꯔꯗꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯌꯨꯝꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯄꯤꯌꯥꯏꯅꯨꯅ ꯇꯥꯗ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ. ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯁꯣꯝꯗ ꯂꯩꯖꯔꯦ. ꯑꯣ ꯌꯥꯔꯦ ꯁꯤꯕꯨ ꯂꯩꯔꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯔꯒꯦ. ꯑꯆꯧꯕꯤꯅ ꯇꯥꯗ ꯑꯃꯥꯏꯕ ꯏꯆꯥꯅꯨꯄꯥꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯥꯟꯕꯤ ꯑꯁꯤ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯁꯨꯛꯄꯣꯛ ꯄꯣꯛꯍꯟꯕꯤꯔꯅꯨ. ꯍꯣꯏ ꯑꯩꯅ ꯈꯪꯅ ꯇꯧꯔꯒꯦꯀꯣ. ꯇꯣꯝꯆꯧ ꯋꯥꯈꯜꯗ ꯈꯜꯂꯤ. ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯕꯗ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯅꯈꯣꯏꯅꯤ. ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯉꯣꯕ. ꯅꯣꯡꯃꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯖꯗꯕ ꯑꯃꯥꯏꯕꯩꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯟꯗꯣꯏꯒꯤ ꯍꯣꯠꯅꯕ. ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯐꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯕꯗ ꯁꯥꯎꯍꯜꯂꯒꯦ. ꯑꯗꯨꯒ ꯁꯥꯐꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯒꯅ ꯐꯠꯇꯅ ꯅꯨꯡꯁꯤꯅꯍꯟꯒꯦ. ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯁꯨ ꯁꯥꯐꯕ ꯍꯥꯏꯔꯤꯕ ꯄꯥꯈꯪꯁꯦ ꯐꯠꯇꯅ ꯅꯨꯡꯁꯤꯍꯜꯂꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯑꯈꯪꯕ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯟꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯝꯃꯤ. ꯃꯥꯂꯦꯝ ꯈꯪꯍꯧꯗꯅ ꯁꯥꯐꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯁꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ. ꯃꯗꯨꯒꯤ ꯗꯥꯎ ꯌꯥꯔꯣꯏꯗꯕ ꯁꯥꯐꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯁꯇ ꯎꯔꯛꯏꯁꯤꯅ? ꯏꯃꯥꯗꯣ ꯍꯟꯇꯥꯅ ꯈꯤꯁꯟꯗꯣ ꯈꯪꯅꯤꯕ. ꯁꯣꯝꯗ ꯂꯦꯝꯕꯤꯁꯨ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃ ꯀꯟꯅ ꯏꯁꯤꯠꯂꯤꯉꯩ ꯁꯥꯐꯕꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯃꯨꯛ ꯇꯥ ꯁꯥꯐꯕꯗꯨꯅ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏꯁꯤꯕꯣ? ꯑꯩ ꯏꯁꯤꯠꯂꯔꯣꯏꯒꯦꯗ. ꯁꯝꯀꯁꯦ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯉꯒ ꯃꯀꯦꯗꯨꯝ ꯁꯦꯝꯂꯒ ꯂꯩꯔꯨꯒꯦ ꯌꯨꯝꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯏꯁꯤꯜꯂꯝꯕ ꯕꯥꯔꯇꯤꯟ ꯂꯣꯡꯇ꯭ꯔꯥꯏ ꯉꯥ ꯇꯨꯡꯒꯣꯜ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯃꯥꯅ ꯂꯣꯟꯗꯨꯅ ꯊꯝꯕ ꯆꯤꯡꯍꯤ ꯆꯐꯨꯗꯒꯤ ꯆꯤꯡꯍꯤꯗꯨ ꯍꯩꯔꯗꯨꯅ ꯄꯨꯔꯛꯂꯒ ꯊꯣꯡꯒ꯭ꯔꯥꯗ ꯏꯔꯨꯖꯅꯕ ꯇꯧꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯃ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯅꯣꯡꯃꯇ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯆꯤꯡꯍꯤ ꯁꯝꯕꯥꯜꯒ ꯂꯥꯡꯂꯗꯅ. ꯂꯦꯝꯕꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯎꯄꯨꯗ ꯂꯩꯕ ꯏꯃꯥꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯝꯃꯨ. ꯑꯩ ꯉꯁꯤꯗꯤ ꯐꯅꯦꯛ ꯁꯦꯠꯀꯦ. ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ. ꯍꯣꯏ ꯁꯦꯠꯂꯨ. ꯏꯆꯥꯅ ꯁꯦꯠꯅꯕꯅꯤ ꯏꯃꯥꯅ ꯑꯩꯒꯤ ꯎꯄꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯐꯅꯦꯛ ꯐꯤ ꯃꯌꯥꯝꯁꯦ. ꯑꯗꯨꯗꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯨ. ꯑꯩ ꯏꯔꯨꯕ ꯂꯣꯏꯔꯗꯕꯅꯤ. ꯍꯣꯏ ꯏꯃꯥ ꯂꯧꯊꯣꯛꯂꯨꯔꯒꯦ. ꯂꯩꯃ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯎꯄꯨꯗꯨꯗꯒꯤ ꯎꯔꯦꯡ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯊꯝꯕꯤꯔꯝꯃꯤ. ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯄꯨꯟꯈꯠꯇꯨꯅ ꯊꯝꯂꯨꯔꯕ ꯃꯁꯝꯗꯨ ꯐꯖꯅ ꯆꯤꯡꯍꯤ ꯁꯝꯕꯥꯜꯒ ꯂꯥꯡꯗꯨꯅ ꯂꯨꯊꯔꯒ ꯎꯔꯦꯡ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯁꯦꯠꯂꯗꯨꯅ ꯃꯇꯥ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯊꯔꯣ ꯃꯌꯥ ꯀꯥꯅ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯏꯇꯥ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯏꯇꯥ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯅꯨꯄꯤꯗꯧꯅ ꯂꯩꯅꯤꯡꯉꯛꯏ. ꯑꯗꯨꯒ ꯇꯥ ꯁꯥꯐꯕꯕꯨꯁꯨ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯥꯎꯔꯛꯏ. ꯀꯔꯤꯅꯣ ꯏꯇꯥ ꯂꯦꯝꯕꯤ ꯉꯁꯤ ꯅꯪꯒꯤ ꯈꯨꯐꯖꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯄꯨꯟꯈꯠꯇꯨꯅ ꯊꯝꯂꯨꯕꯒꯤ ꯅꯪꯒꯤ ꯅꯁꯝꯁꯦ ꯅꯤꯡꯗꯨ ꯌꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ. ꯉꯁꯤꯗꯤ ꯆꯤꯡꯍꯤ ꯁꯝꯕꯥꯜꯒ ꯂꯥꯡꯕꯒꯤ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯅꯤꯡꯗꯨ ꯌꯩꯅꯒ ꯋꯥꯏ ꯀꯌꯥꯗꯤ ꯐꯖꯔꯦ ꯉꯁꯤꯗꯤ. ꯏꯇꯥ ꯅꯪꯁꯦ ꯉꯁꯤꯗꯤ ꯅꯨꯄꯥꯁꯨ ꯃꯥꯟꯗ꯭ꯔꯦ. ꯏꯇꯥ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯕ꯭ꯔꯣ? ꯍꯣꯏ ꯏꯇꯥ ꯃꯥꯟꯗ꯭ꯔꯦ. ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯝꯅ ꯐꯖꯔꯦ. ꯏꯇꯥ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯉꯥꯡ ꯑꯍꯜ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯩꯕ. ꯑꯩꯗꯤ ꯏꯀꯥꯏꯃꯟꯗꯅ ꯀꯟꯅꯗꯤ ꯆꯦꯜꯂꯛꯄꯅꯤ ꯏꯇꯥꯒꯤ ꯅꯥꯛꯇ. ꯃꯤꯅ ꯐꯖꯕꯒꯤ ꯌꯦꯡꯅꯔꯒ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯛꯏꯕ. ꯑꯗꯨ ꯏꯇꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯇꯥ ꯁꯥꯐꯕꯅ ꯎꯔꯗꯤ ꯃꯥꯗꯤ ꯉꯥꯎꯔꯒ ꯇꯥꯔꯅꯤꯕꯣ. ꯑꯗꯨꯗꯤ ꯉꯥꯎꯔꯒ ꯇꯥꯕ꯭ꯔꯗꯣ ꯌꯦꯡꯉꯁꯦ. ꯃꯥꯒ ꯑꯝꯇ ꯎꯅꯅꯕ ꯅꯪꯅ ꯁꯤꯜꯂꯧꯗꯅ. ꯍꯣꯏ ꯁꯤꯜꯂꯛꯀꯦꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯍꯣꯏ. ꯈꯨꯜ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯋꯥꯔꯤꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ. ꯃꯁꯤ ꯈꯨꯗꯤꯡ ꯍꯥꯏꯅꯔꯤ ꯅꯨꯄꯥ ꯃꯥꯟꯕꯤ ꯂꯦꯝꯕꯤꯗꯨ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯦ. ꯉꯁꯤꯗꯒꯤ ꯅꯨꯄꯤ ꯃꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ. ꯄꯤꯌꯥꯏꯅꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯅꯔꯤꯁꯤꯕꯣ?
nupa manbi lembado nupi mankhrai ba karamna madi tokna thuna nupi oinkreda hais tada manbi posem do thuna palina sidia Malim sauna mukhang metlaga mama daire ima nang asai ikadai saluri no ha aina somda nang koi thi ri ima gi malem nang bu ngaurabro nahan ta natro nang na saphabado nang gi oina sinbi yu haibado ima nahan hairasu hauji dai pamje magi maming phau ai isin sine paning deba taning deba kari no ne hari sibo ei bauzik bu amai ba tomso gi manakta satpam taradro yare amai ba gi manakta ga anda satbira ai ne khoi tau sam sauningi dai Sapaba madi lembina nupi ulakpa nungan baga adum sen kirami lay madi yam harau zarami masan bi mayum pan ba khanglaroidra khalambado mayum pan khrabada asobi masanu pan nupi selakli tabada yamna sauning lami adubu lembi gi masak phajabada ubada pumna mapungkau kaw khiduna athubada luhongna basilami laymaga tanaduna Sapaba sangona santhi kana senglingai lembina sapuduna tholaklaga hairi ta Sapaba Yak potaro lao. Ay amuk sengbige ba santido. Yari, ay dumlo sila magi. Nang adoy da dumlayo. Sa singkrani sa tau lao ko ay sengge ba santido. Lembi na yada duna mana namda na senglami santido. Ay ko'y sansibu kaya no ta sa baba. Mapan ni sanbi masukuiroy masapoglani. Adugo taraga tarasurani. Laba kaya no amom kaya no. Laba di yamdeda anira kay no kagdani. Oho. Aduna nidana nangna nahanway ngonda isangkom hehe saruk tungbiribadudi hoy mani asobi masang mau anina mateng pangnaduna nungsina laybado uraga momon tawsay is asuk nungsikraba isay mo gi kumhaisa uramloy khasik tangayda kadaydagi no mathong khangdabay nupi mana ay yum silak lambadagi kanadi hayengdi amay badugi managda salaganya mana pasem tawkhibado Lagdok piru haidin haizaruke. Piyay numasu, amay ba tomsogi da laktuna, saphabana masanupi malembu, nusina po sem tawbiyo haiduna, tawkiwa po sem adu, lagdok piyo haizarami. Asobi su laktuna, masanupana, mamang nupi lembibu, nungsidana po sem tawkibadu, lagdok piyo haizarami. Amay ba tomsaw na makoy nigi waduda momonok laga iraylain haidoraklami. Pakay kanu, nakoy ni mag. Ay na Nakoy ginasana bo animakta posem tawkidi supna tagi aina lairon kharakak son kiba kaktani to piyay no harawna senglabro tada maiba nang na haribo wasibo ayam nungaire dudi nasalamu sasaragi tadagi awamol oina sel khar thamjaramki masilaw sinbiyo hoida yare piyay nudi amaiba tomsawna posem taramdabaduda harawna mayimra satkirami Amay ba tomsaw asobi do unsilag hayray. Asobi, satlone nangso. Nasana mo waniga nungay na punsi sang hingmi naruro. Aduga ne, masimasukhang ko. Nakoy na pamdre, yanindra haydo na, mingonda. Posem tawge kakhan gano ko. Hoy tada may ba, yam nungay zare dudi. Nasalamu sa saragi, matungda, mapamsida niya, amok hanalaksaroy ko. Hoy, laklo no sobi. Kanglitan hausikdi. Amay ba tomso ay giigon?